Mayam amuka Krista gimingda taramna okchari ngasi ekhoi Sabbath ani subani fourth quarter gi ekhoi parasigi mamingna Moses history lesson hai Moses ki punsida thokiba history haukiba wari puwari mayam aduna ngasi ekhoi da kari tambiri bra haibagi maramda ekhoi na ngasi sumaina khana nainabagi matam se dum lokhat chagani ngasigi memory text oina ekhoi 1 Corinthians ki chapter 10 verse 3 and 4 aduda ekhoi sumaina yengsi ahanba Corinthia gi panduk tara pot ahum amasung mari da sumaina haye and they all ate the same spiritual food makhoi loinamak Sarga gi oiba thawai gi oiba chinjak adu makhoi charami and all drank the same spiritual drink thawai gi oiba ising adusu makhoi thaklami for they drank of that spiritual rock that followed them maramdi makhoi ga tung ina makhoi ga chatminarakpa adugumba ahingba ising nungzau adudigi makhoi thaklami and that rock was Christ amasung madugi nungzau adudi Jisu Christani haina 1 Corinthians ge chapter 10 verse 3 and 4 da sumaina ngasigi memory text na takpiduna laye Masigi memory text se ekhoina yenglaga masida ishorna how God has led the people of Israelite Israel masa singbu kayagi matik nungsina ishorna makoibu wilderness aduda pubira khibra haibado masida depicts tawraga laye reveal tawraga uhallaga laye Ishorna magi miraculous ways the ishorna makoibu chingbira khiba ado Israel masa singna loina mahau tanglamay makoigi punsida but in spite of all those adugu mayam adugi marakta makoi na di isorba adum deny tawraga pap ki lambi da tawraga makoi gi covenant adu indraga adumaina lakhi haibisi so ekoi na khange Moses na ekoi bu ngasi amuka ningsing hanbase 40 years sahi nipu chupna how God led them ishorna kramaina pubi ki bra haibagi puari aduna ekoi bu ngasi ningsing halle madudi ishorna sembiba amasungmana sustain sembiraga dum free da thadoktraga hingnanaba chananaba thaknanaba haina ishorna amuka sustain tawbiba adudigi amuka and redeem magi pa miyoi singna ishor bu na thairaga pap tawraga minai oina chatkhrabasu mahakna makhoi adubu amuka redeem amuka lauthokpiba handokpiba haibagi thabak ase kram haina tawbibra masina eikhoigi salvation aran khubam phangbagi lambi da kari para tambibra haibadusu ullaga laye hoi asengba mak eikhoina Israel masa singna Canaan changlamdai da makoina ishor gi pautak adu illamde Canaan adu gi leibak adu da changningde adubo Moses na makoi de instruction piramme Canaan adu changdringai da remember what the Lord has done for you in the past haina Moses na haye ningsing ko nakoi bu ishor na hau kiba punsi da kramai na chingbi ki brahab do ningsing laga changningai ki ganu haina Moses na encourage oina so amuka haibi ki habisi khange aduna ikoina alanju white ki live sketches page 196 the pabakanda sumaina haya ay amuktang parake we have nothing to fear for the future ay koi tungda lakadaba adubu karishu kiningai leite except as we shall forget the way the Lord has led us how kiba punsida ay koi bu ishor na gramaina chingbira khibra haibado ay koi na kaudrabadi madu ningsing laga leirabadi tungda lakadaba ay koi gi mangda leiriba ay koi gi future da leiriba ay koi na uba ngamdaba kaya adubu ay koi kiningai amata leite and his teaching in our past history how kiba puari singda ay koi bu tambi takpirba mayam adu urabadi madu kaudradi ay koi kiningai karishu leite haina alanjuwai na ma ke lairik ta sumaina phongdok rami Hoi Israel masa singna covenant da nahan ge Sabbath tamkre Mount Sinai da covenant warep na ba adu indraga makoina houjikti golden calf sana lupana semba sanau san macha adu khurumba hawe adu urga ishor mabukning yamna soklaga magna Israel masa sing adu bu manghal lagi haina ishorna determine tawki decide tawki khalaki adu bu madugi matang magta da Moses stood up on behalf of all the Israelites Israel masa singi damak makogi behalf da Moses na lep khalaga ishor da hai ki madudi kri haye mahang na Moses na lep khalaga ishor gonda
Israel masa singi damak haiza kiba haiba simak se karira ire. It is the love of God. Masi se Moses ki thamoy de ishor bu nungsiba phawbagi ne haina ngasi ge Sabbath school na ekoi bu takpi maram di ishor bu nungsiba gi maram na amasung ishor ase nungsiba ne haibagi khangbagi maram na he want to serve the Lord mahang na ishor bu adumai na seba tawraga laininge Israel masa sing bu kurigumba ishor na manghan khrabadi aina ishor gi seba ase amuka phangloroi haiba asisu mage pukning da phawre harga ishor bu nungsiba amasung mahaki khutsembu nungsiba ani se pulle harga Moses na mahaki thawai adubu mahaki punsi adubu pamudraga ishor ngon da lep khalaga mahak na haiki amasung ishor gi mingbu mina nok na khigadaba ishor gi mingbu mina misunderstood serana na law khigadabdo mana concern tawre harga ishor bu nungsibado utholaga ishor makoi ge papa se kokpio haina haikibani haina ngasi ge lesson na takpi duna laye Hoi Moses Israel masa singi pap aduga maga kar issue relation laite mari kar issue laite adubu man intercede makhoi gi damak haizabiba haibado mahake punsi soul eikhoigi Sabbath school da soul thawai haina hai adubu eikhoina khange thawai haibse soul is nothing but it is simply a life punsi adu phawa mahakna pamudraga mi amagi damak Kanglup amagi damak Israel masaki singi damak mahakna surrender tawki aduna masida Exodus 32 gi verse 32 da Moses na ishorda God forgive their sins haibase aikoina original language da magi verb form da yeng baganda kari haibra harga to bear makoigi pap ado pubiyo haibane bear haibagi meaning ase to take over the Lord awa polum puriba ado thangdok piraga lawbiba ishor na pap adubu aikhoi ngondige law thokpiba adubu Moses na ishor ngonda nijaki makoi gi pap kokpiyo makoi gi pap adu law thorga na thakta thambiyo haina Moses na hai ke bane haibse aikhoi na khange mase aikhoi na Isaiah 53 gi verse 6 amasung Hebrew chapter 7 gi verse 25 ta aikhoi na papa kanda mase Jesus Christ the coming Messiah aduna aikhoi gi pap ase he will bore our sin on the cross of Calvary adubo foreshadow tawbane haibasijo ngasigi parana aikhoibu utpiri masida take away lesson ngasi aikoina lawgadaba para ase karira raga leaders of our church ngasi aikoigi singlup the leaders oiriba sing asisu Moses ki the same spirit that of Moses ki thamoi adumak aikoigi leaders sing asidasu laifam thoe haibase sumaina haizaninge maramdi magi members singi magi singlup ki mi singi damakta lep khatlaga ngangbiba ishor da forgiveness nibiba intercede tawbiba akiba leitraga amasung magi damak haina khandraga isha hinglaga loire haibase khandraga magi members singbu concern tawba care tawba haibase masi asengba mak aikhoi leaders singna tawgadaba thabak ne haibase aina sumaina haizaninge John chapter 15 verse 13 da ekoina paba kanda greater love hath no man than this that a man lay down his life for his friends aina haye nung sibagi khongthang ba ekoi miyoibagi limitation na ngang cherdi magi punsi phau pamudna pi thokpa adudige hena nung siba leite haina John 15 da irga lei adumaina Moses adumak tawki ekoi ge leaders singsu ngasima magi singlup ki members singi damakta a prayer of interceding ase kanna haizaba tae amasung singlup adu motlabadi sengdong na ba singlup adu gi mathakta pap ta da na ba ishor singlup gi pap kokpiyo haina Moses kumna thokna phana ekoi gi leaders singjo haizaba adu gumba leaders amamam oigedabane haibse aina haijaninge hoi hojikti amuka mathang tarakpada Israel masa singna God's miraculous ways of leading adu mamit makna ura angak pathodok kaya adu makoina ishor na tawbibadu uwe but they still didn't trust God ishor budi makoi completely makoi ishor bu thazade una thazade tana thazade experience tawna makoi ishor bu thazaram khide haibase aikhoina khange aduna that eventually maduna mathang tawre harga makoi gi phatta baduna mapung phara kanda hojikte they made God upset ishor gi thawai adubu ishor gi thamoi adubu makoi na sok halaga ishor na makoi ba hojikte punishment pige haibagi phire
Warep adu phawba ishorna lobanate, but it is the sin of Israel singe pap aduna ishor adugumba decision adu phawba chingbi ki haibse khangse. Numbers 14:34 da ekhoina paba kanda kari hai ishorna, according to the number of the days in which you spied out the land 40 days. Nakoina Canaan gi laibak ado spy out hana chatlaga search out yeng thoklu bagi numit adu gi masing matung inna aina nakoibu 40 years sahi nipu aina nakoibu reject tawgani yaroi nakoina wilderness da awa anang khanglaga chatkani haina ishorna aduda sumaina haibirame. Masida ekhoina khangadabase, God will do what he says and will do it when he says that he will do it. Ishorna haido kibudo mana tawgani amasung mahakna karamba kanda tawgadra hairaga mahakna tawgani haiba matam adumakta da tawgani haibse khange. Aduna God's prophetic word Ishorna sumaina tungda lakadaba mangjona na haibiba wahi singse are so accurate matam chap chana ekoi thore haibse ekoi na u ekoi na example oine yeng kanda Daniel chapter 9 verse 24 to 27 pawa kanda 70 weeks natraga 400 years prophecy do karmaina fulfill tawkibra exactly 70 weeks hukibra 490 years hukibra hoi suwe mado 457 BC dige hauraga mado 34 AD Pava ado 490 years natraga 70 weeks complete oiki. Aduga amuga Daniel 8:14 the 2300 days ke prophecy adu so ekoi na yeng bakanda 457 BC dige hauraga 1844 AD the completely totally very accurate oina 2300 years ado complete okay. Amuga Daniel 7:25 amasung Revelation 12 ke verse 6 da 1260 days ke prophecy ado so yamna accurate oina 538 AD degi hauraga 1798 AD the complete okay. God's prophetic words are so accurate and they are trustworthy. Ishor na ngang kiba asi thokani adu thokani hai kiba pumna magse matam chap chana accurate oina thoe amasung they are trustworthy. Thazaba yaba wahai khaktani haibasisu ngasige lesson na ekoi bu tamlaga lai. Ekoi gi damak take away lesson masida ekoi na amuka kari tam sirarga. Ngasi taibang pansisu ekoi secular worlds da yenglaga ishor khangdaba Prabhu Jisu bu khangdaba mi na su kari tawe houjik chema koina predict tawraga lai something big will happen in this year haina asumai na predict tawraga lai ekoi na movies kaya yengkhre 2012 ta chahi loirane adugumba prediction houjik kanna tawnaraga lai adubu they did not happen adu thok taraga lai ngasidi aduga the same thing adumak it is happening in the church ngasidi singlup da Christian organization sida asigumba mayam ase makoina future adu predict tawraga lai adubu kana gisu ngasi fulfill tawdraga lai haibse ekoina khange sometimes Christian karana amuka Jisu Christa gi wahi adubu thajaba ngamdraga as second coming is not a physical one ishor masamang amuka sarga digi larga ikoibu sarga pugada banate it is not possible asi oi thok te da second coming se leiram roida haina chingna ba leita banate aikoigi thamoida second coming is in your heart haina mi singna haina ragalay adubo Bible na haibadi masise physical oigani Jisu Christa masamak amuka larga ekoi bu sarga da pugani haibse ekoi on the prophecy oina hana haidok ram lagalay bani masi ekoi na thaja batai as a true Christian asengba Christian ama oina ishor ge wahi sing adubo ekoi thaja batai masi da doubt ekoi on the chingna ba lairoi da bane haibse ekoi na khangse haukiba kaya da prophecy fulfill tawkiba gumna thorakani ko haina revelation dang ase ekoina ngairaga leiriba prophecy mayam ase suksoi shoidana amasung very accurate numit tumak chahi tumak masigi prophecy da taktrabasu lakani ko haibado in God's own timing ishorgi timing aduda soidana lakani habsi so ekoina thajase mathang tarakpa sida muka amidst the many failures of Israel singna Ishor na haibado indana adum mathang laklabaso wilderness na makoi chahi nipu chatlabaso Ishor na makoi bu tambi takpi ba mayam adu urabaso Israel masasing na makoi bu haiba Ishor na haiba inkide but adubo asida amuka ikoi angak pa amuka Moses ki punsi de ubase Moses stood up again for Israel
and said this. Amuka Moses na Israel masa singi. The makta lep khalaga mukoi na Canaan changlam daida. Canaan do spy out orga ishor na changro hairga. Spy taragi wa adu laurga ishor mukoi na Joshua amasung Caleb ki wa adu laurga. Canaan laibak ta changloi haina haurak pakanda. Ishor na makoi bu manghal lagi haina amuka ishor na tauki. Adubu Moses number do the lep khalaga. Nehemiah chapter 9 verse 21 da sumaina ikoy na pae. 40 years you sustain them in the wilderness. Ishor nang na Israel masasing bu. Chahi nipu wilderness da nang na sustain. Hingan bi kre, purak pi kre, pap kok pi kre, ching bi rakre. They lack nothing. Makoy kali issue. Awat palaite, their clothes did not wear out, makoigi pi, mantha ba segai balaite, and their feet did not swell, makoigi khongpak, khongup, amak chaso kai batek palaite na ishor nang napubi rakhibane haina Nehemiah 9:21 da Moses na ishor da laukhat ki. Masida ikoina amuka uba pangbase kariraga the graciousness of God. Mina aduk matik ishorbu nam thak tawrabu the graciousness ishor gi chanbiba nungsibiba haibado. Adu amidst the many sins papayagi marakta ishor gi graciousness ishor gi grace thousal adu utpiduna laye haibasisu ikoina ngasi galation da amuka uwe. Aduna Moses na haye Masida amuka Moses na Israel masasing gidabak lep khat pase karira erga. It is love for his people. Ma gi missing bo amasung ishor gi missing bo nung siba gi thamoy da Moses da laiba gi maram na Moses na amuka mayam gi damak da amuka lep khat laga ishor da hai and ask God ishor bo amuka kri hai bra harga hoji ishor na mana hai Moses na Ishor makoigi charon suron ase multiply them into thousands. Lising hengat han laga Israel masasing ase yok thak biyo chaukat han biyo makoigi nation asibo bor pibiyo haina amuka Israel masasing gidamakta Moses na amuka pratna taubi kiye intercede taubi kiye haize bi kiye habsi so uwe masida Ishor na magi missing bu bless pige bor pige thousand pige chingbirage hairabakanda Ishor na krita we. God asked them to set up an organization structure. Masida na koy yamna organized tawraga organized body orga lingjen koizen manaraga leaders amagi makhada organized tawraga matang na koy na sunom gada bane masige structure se Ishor na layo adudi Ishor ge blessing ase accordingly in proper channel the Ishor na blessing pi bayani ngai haina Ishor na masi instruct tawraga Israel masasing na kahal haina wilderness ta lakpa matamda makoy asigumba structure ase sem laga lakhi aduna masida amuka eikhoigi take away lesson ase karira harga eikhoina 1 Corinthians chapter 12 ta paba kanda Ishor na kari hai biye I mean Apostle Paul na kari hai singlup ase bo phajana function tawba yani ngai magi role phajana pithok pa yani ngai qualified people asige post hai na mi bu yen ba yaba aduguma matik chaba khangat laga function phajana body ase church ase singlup ase function phajana tawgada bane haibasisu amuka 1 Corinthians chapter 12 ta ekhoi bu ubiraga laye masida ekhoina khangada base we must be in the organization we cannot be Christian outside the church haibase ekhoina uwe singlup ki wang mada ai Christian oibi yaroi ekhoi ase organization amagi manungda changada bane mase ekhoi function tawba nungai ningai ki khakta haina semba nate but it is biblical Ishor na Israel masa singbu tambi takpi khiba adumak ngasi so ekhoi follow tawduna laye haibase ekhoina khange ekhoina Matthew 16 ge 18 de Ishor na Jisu Christ amasamak na singlup church ecclesia asigi role amasum duty adu uthalle maduna takpadi masise organizational structure oigadabane organization ama oigadabane haibasiso ekhoi bu utpi maduna organization gi importance asiso ekhoina khangba tabane masida magi role ekhoina khaidok laga magi talent amasung gift adugi makha polaga ekhoi church singse function phajana tawba aduga Ishor gi blessing adu proper channel da ekhoina phangba haibasiso ngasi gi Sabbath school na ekhoi bu takpi raga le ekhoi gi church function phajana tawribra ekhoi gi organization setup ase biblical oiribra amasung magi aningbada tawribra natraga Ishor gi aningba aduda lingjen manaraga unity orga unified body orga suribra habse ekoi hangba tai adu natrabadi ekoi gi organization
gi aikoigi setup asisu hongdokpa darkar tai aduna aikoigi singlupda aikoigi church da masisu aikoina luna lawgadabane haisa amuka khangse amuka God forgive amuka mathang tarakpa kansida ishorna makhoibo amuka kokpiba Kadesh Barnea haiba mafamduda aikoina yengba kanda Numbers 14 da yengse amuka Numbers chapter 14 da haujiktin na koina Canaan gi leiba do spy out tawruro yeng thokruro haina ishorna thaki maduda Moses na mi tarani thoi Israel gi the tribe tarani thoi gi khangatlaga makhoibu thaki adubo aikoina wari do khange halakre halakraga mi tara aduna aikoina changba ngamloi yamna mi phattaba leibak ne haina kanaro aranba false report adu piki adubu mi ani khangne ishor gi damakta lepki habisi su khange aduga aikoina adu chapter 14 adu pajana paba kanda they even makhoina Israel gi macha sing na kri tawe Moses Joshua amasung Caleb ki mawa laudrga mi tara adu gi false report adu laudrga Canaan adu changning dabagi damakta Joshua amasung Caleb pu nung tharaga hatningai tawki aikoina khange ishor na kri gumba intervene tawramdrabadi Ishorna Israel masasing bumadu de intervene tawramdradi they will eventually kill Joshua amasung Caleb mafam adumakta da asumaina makoina hat kigini haibsi sukangi masidiga ekoina ubase krira harga the sin or the wickedness of Israelite ase yokre limit yokre Sarga yokre kokpibi yadraba maran laikre haibsi so ekoina adum uba phangi aduna masida ishorna haujikte Numbers 14 verse 11 through 12 to papa kande God decided to destroy the people of Israelite Israel gi macha sing asibo ishorna manghalage haiba amuka ma decision lawki adubo amuka Numbers 14 verse 13 digi 17 pauda haujikte Moses na amuka lep khalaga intercede tawki leaders ama oina ekoi gi tamak lesson yamna lawningai le Moses na kari haye Numbers 14 verse 13 through 17 aduda if you do this ishor nang nakari guma masi tawba tarabadi Israel masa singbu manghan batarabadi look at how you will appear in the eyes of the Egyptians and the other nations in the area ishor nang na Israel masa singja aina haiba inde haina mafam asida Canaan jangdringai da nang na hatok labadi Egypt ki mi singna amasung leiriba surrounding nations singna nang bukari oina uki gidra haina Moses na ishor ngonda intercede tawraga haiki the very word of Moses aduna ishor gi thamoi aduda strike tawre hairaga maduna hit tawre hairaga haujikte ishor na amuka Moses ke interceding prayer adu accept tawbiki asida haye ultimately everything that God had wanted to do with Israel wasn't just for the sake of Israel haye Israel singi damakta ishorna toubiningba amasung tauriba mayam ase is not just for the sake of Israelite Israel masa singbu kanbiningai mokoi bunung sibiningai haibagi khakta natte haye but it is also was for humanity as a whole adubu taibang panda leiriba mipum khuding makta ishorna toubiningbu uthokpane Israel masa singda taubibase haina hai yam phajaba wafamne aduna Israel masa sing asibu kri ishorna kri gi dama kaubi khibra aikoi nahan gi Sabbath su hai kare makoi ase phabagi kaubana te adubo accept to be a light bearer to the world ishor gi achumba mangan ase puraga achumba adu reveal tawningai haina haibagi damakte Israel masa singbu kaubi khibne haibse so aina aikoina khangse aduna maram oiraga ishor na Israel masa sing adubo manghan khidabane makoi gi pap adu yenglorabadi kokpi pham thoktaba pap ne manghan be yare adubo ishor na kokpi khi take away lesson aikoigi damak ngasi kari tamja siram asidigi sometimes aikoina khalle maraktadi ishor na aikoi ngonda thauza pibiba aina pap kaya muk tawrabasu ishor na aigi pap sing adubu kokpi raga thauza pibiba se is not always masi se kari ra hairaga aikoigi pap adubu ishor na kokpi khraga aibu nungsibi khraga aigi repentance adu yamna mapung pha khrabagi amasung ishor na aingonda grace thauza adu aibu chalaga piba adu matam pom namakta adugi damakta aikoi dingonda grace ase phangba natte habse aikoi na khangse adubu masidi karigira hairga ngasai Israel masa singde tawkhi bagumna
Nangi pap kayamuk leirabasu, nang kayamuk patrabasu ishorna nangbu, chanbiriba, hinghanbiriba, nangi awa nang digi puthopiribase, mi mayam ishor bukhangba mayamda, oh ishor ase nungsi haibaniko, thousal haibaniko, achumba ishorniko haibado, uthokningai damakta, marakta di nangbu, nangi pap kayamuk leirabasu ishorna madu mayam adu usinnadraga. Mi atopagi damak khalaga nangon the blessing piba matamsu laye haibse, aikoina khangse. Aduna, ngasi aikoi bo hinghanbiriba aikoi gi pap mayam adudi kanbiriba amasung aikoi gi singlu pumut dana thambiribase karigirarga. It is not that we are good aikoi phabagi nate. It is not that all our sins have been forgiven. Sometimes marakta di aikoi gi pap singlu ki pap ase ishorna kokpi khrabagi damakta amasung aikoi gi singlu ase phabagi damakta ishorna aikoi bo preserve tawbiba nate. But sometimes marakta di Israel masa singi the Moses na haide kiba aduda ishor gi thamoi da phau ki bagumna nang aibu manghan da base mioi atopa bu ishor khang da ba mioi atopa bu ishor gi aphaba adu khang han ningai amasung ishor asin nungsi haibane thousal haibane haibadu utningai gi damakta God preserve aikoi bu ngak pi bane haibse khangse aduna aikoi gi duty oina di our role as Christian individuals and a church as a whole. Nang Christian mi ama oina amasung singlup ase as a whole oina aikoi gi duty ase karira hairaga to be a light bearer ase ngasi ge Sabbath school na so amuk han na hairaga laye nahan so hai kare taibang pan asigi mangan oina na ba aikoi bu ishor na preserve tawbi bane masida ishor gi nungsiba ishor na mioi babu nungsibiba and God's goodness ishor gi aphaba amasung his glory mahaki matik mangan ado uthok sunu phongdok sunu uthan sunu haina aikoi bu ishor na preserve tawbi bane haibse aikoi na kaw roise madu ning sing laga aikoi gi duty ado fajana carry out tawbang hamningai aikoi na hotna se haibse aina amuka haijaninge hojikti loisilakpada Deuteronomy chapter 2 amasung 3 adu aikoi na paba kanda Moses na Israel gi masasingda history puari ado amuka ningsing biki Deuteronomy 2 amasung 3 da ishor na nakoibu kramaina chingbi rakhibra ishor na kramaina nakoibu blessing pibi khibra amasung ishor na enemies mayam du dagi ishor na nakoibu kramaina kanbi khibra haibadu utpi ki nakoina ishor na haiba illaba kanda ishor gi blessing ase kramaina nakoi gi punsida in the past how kiba punsida kramaina ishor na nakoi bu chengbi rakhibra haibda amuka ningsing hanbi ki aduna masise aikoi ni phajana Deuteronomy chapter 2 verse 11 amasung 20 aduga Deuteronomy chapter 3 amasung verse 13 da parade aikoi na uba phangani aduna marakta di Israel masa singna aikoi na Deuteronomy 2 gi verse 33 34 ado parabadi sumaina haye ishor na makhoi bu ishor khangdaba mi singbo aikoi gi khutta sinnabi makhoi bo aikoi na defeated lan ngam laga makhoi gi masa sing his sons makhoi gi machanu pa sing and all his people makhoi gi mi loina mak including women and little ones of every city khungang khuding mak sahar khuding mak ki nupi amasung innocent oiba yamna mara leidaba pikliba angang phauba aikoi na hatok laga aikoi na defeat tawraga lakhi haina Deuteronomy 33 34 da aikoi na uba phange masi se aikoi na khalubada yamna angakpa amane why innocent people and women have to die karigi damakta pikliba angang sing nupi sing maralai daba sing yauna sibra haina aikoi na hangba yai khanbasu yai aduga aikoi na amuka yenglabadi Israel singna wilderness dagi Canaan yona lakpa lambi da hat kiba angang sing adu dagi di henna nawa gi matamda ising ichaw lakpa du da hat kiba angang sing henna masing yame habsi so aikoi na uba phange aikoi ngon da lawga da para ase seeing all this asigumba ishor gi plan ma ki kuzin thorang asing ase lan sok na ba city amabu tum na manghan ba amasung nupi angang pikliba angang yauna hatok laga ishor gi mising na chalakhe base aikoi na uba kanda sometimes aikoi gi wakanda it is too much or God is not fear God is not love haina aikoi haininge ishor ase achumba bichar chatpanate minung si haibanate haina marakta di aikoi gi thamoi da phawba yai karigi damang asigumba massacre tumna manghanba
mafam amada sahar amada mibu tumna manghanbase ishorna karigidamagta authorize tawbrako yabrako haibsisu aikoina hangninge adubo aikoina Deuteronomy chapter 2 gi verse 26 to 29 phawba paba kanda ishorna leibak aduda lan changdringaida kari sahar oisnu leibak aduda changdringaida peace God offer peace ahanbada yanaba puraknanaba phajana negotiate yaningai habge process ishorna hana chatle without warning or without offering peace ishorna lan hekta de Israel maza singbu tha de habse Deuteronomy chapter 2 26 to 29 adu pa bakanda ekhoine yeng uba phange adubo Deuteronomy chapter 2 verse 30 gi matung ina it is because of their rejection and chose their own destiny peace nungsi chanana asumaina lambi phauge habida hoi haina yana daba aduna makoina reject tawba aduna makoigi destiny panthung pam adu masa matom dana choose tawkhibane masi ishorna nate haina Deuteronomy da sumaina phongdok laga lay amuka Genesis 15 ge 16 da paba kanda ekoina masida amuka yengba kanda makhoi sing adugi leibak sing ishorbu khangdaba leibak sing adubo wickedness had become incomparable changdamna ningai leitraba yamna mapung phakraba phattaba adu yauraba kanda reached to the point of no return amuka repent auraga amuka negotiate purakpa yadre phattabasina khongthang haiba matamdo khaktada ishorna lan changnanaba amasung manghananabagi decision se lawbani habse utpiraga lai hoi our limited knowledge eikhoigi pikraba eikhoigi gyan buddhi gyan asina ishorna mahaki thamoi da phawriba ado eikhoina comprehend tawba ngamloi eikhoina ubusu ngamloi eikhoina madubu thidok pasu ngamloi adubu masida eikhoina khanggadabase faith is not something that we must have only in good times eikhoigi punsida pharaba kanda amasung ishorna phaba tawriba khaktada eikhoigi thajaba ishorbu nungsiba haibse laigedaba natte adubu even in the bad times as well phattaba matam eikhoina gyan tadaba matam adu phawbada eikhoina ishorbu thajagadabane haibse eikhoina khanggadabane aduna thokliba mayam ase ishorna ishorgi plan makhada thokliba mayam ase eikoina loina dig out tawba ngamdrabasu eikoigi dama good news adudi karira harga God is love ishor ase nungsi bane haibada eikoina khangse okay conclusion loina ma adu in a nutshell the khomjilaga haiba matamda handake para asina eikoibo takpi base karira harga history are given for our guide how kiba puari sing Moses na Israel singda history na ngangbiraga Kenan da changhan bagumna ngasi ekhoi ngonda tambiriba history sing ase karigi damakra ekhoi gi guide to heaven sarga yonana bagi khongthang thangliba aduda guide lamjing lapntak pi nanaba pibi bane haibse ekhoi na khangse aduga amana praying and interceding prayer is the role of a leader in the church today Moses gumna singlup kidamak nangi members singidamak nangi khun gidamak interceding makoi gi pap kok pio haina prathna tauba ase aikoi ngasi singlup ki leaders or the pastor evangelist elders leaders mayam gi duty role adu makne haibase ngasi gi parana aikoi bo tambiraga laye aduga amuka amana ishor gi promises amasung magi prophecy asi lakani ko asi taugani ko hairiba mayam including the second coming ase lakani haiba mayam ase we must trust and wait aikoi thajaba amaga loinana aikoi masibu ngairaga laigadabane soidanamak it will come into fulfillment soidanamak masi mayam se thunglakani haibsisu aikoi ngasige paradege aikoi khangse doubt lairoise taibang panda tauriba mayam asi yamna makoigi fulfillment laktrabasu Bible da ishorna haukiba kaya da prophecy fulfill tawkiba adumak lakadoriba future gi prophecy mayam asisu sukchoi dana including second coming ase sukchoi dana fulfill tawgani habse ekhoina khangse aduga amuka God's gracious acts ishorna chanbi bagi thabak tawbase matam pumnamakta ekhoigi pap kokpiraga ekhoibu ishorna gracious thaujalbi ba ana ayaktigi amuka phanbi ba sigadabadagi kanbi ba accident dagi ekhoibu lawthok phibase ekhoigi pap kokpi ba amasung ekhoigi aphaba aduna na te matam pumnamakta adubu masidi through you
nang bu kanbi khiba aduna ishor bu khangdaba mayam adubu ishor gi achumba adu u hanningai gi damak ishor na kanbi bane aduga loina na madu khanglaba nang aina ishor gi damak ta light bearer oina chathokadabane haibse sumaina ngasi gi parada ekoi bu tambiraga leye aduna iroi bada adu amuka hoi ishor gi plan ishor na tawrik khiba history da ishor na lan soknarga mi ke abo halaga purak khiba amasung tawriba mayam ase eikhoigi human knowledge na eikoi understand tawba ngamroi maraktadi adubu pumna maksa eikoi na why god ishor kari gira haina hangbagi mahuta eikoi masida satisfy tawraga ishor gi grace phangliba ase ishor gi thojal phangliba ase it is sufficient masina okle haina eikoi leiba tabane aduga loina na eikoi gi unanswered question paukhum leidaba question mayam wahang sing mayam ase eikoina millennium chahi listing ama ishor ga sarga da leiba ganda ishor na loina utpigani haibagi thajaba aduda eikoina gyan taba ngamdaba eikoigi human mind na comprehend tawba ngamdaba mayam aduna eikoigi thajaba asibu second niklaga eikoibo manghandana ba eikoi hotna se haibse ngasigi parada eikoi sumaina tamme history asina eikoibo utpiba se karira hairaga ishor ase gracious God nungsi haiba ishorni amasung nangge aige pap kokpiri bese krigira hairaga make achumba do ishor khangdaba mayamna uningai kokpi bani amasung history ase ekoi sarga chatpa ekoi gi spiritual journey asida ekoi gi guide ne haibase ngasi gi parana ekoi bu tambiraga laye tabiriba mayambu ishorna bor pibiraga ngasi gi para tabi khiba asina ekoi gi punsi da hau khiba mayam adu yengalga ngasai alanjuwa spirit of prophecy alanjuwa ina haibagumna eikoi gi thaukiba punsi aduda ishorna chingbi bado eikoi na kaudravadi tungi punsi se eikoi ki ningai leite haibado eikoi na khanglaga manglom da changchin se doubt lairoi se amasung ishor bu thaja se haibse hairaga sumaina loisinja khrage ishorna tariba mayam bu bor thoidok hendok pa bor adu pinabi sunu mathangi hapta da eikoi amuka anauba paraga loina na thengna se kanagumbana comment towningba amasung question hangningba lairabadi makhada piriba telephone number asida nakoina share tawbiyo ekoi discussion ase ekoi oza mayam ekoi gi pastor evangelist mayam lalaga haiba matam su laigani aduna ekoi nakoi gi wahang amasung nakoi gi comment mayam adu soidna ekoi yawhanna ba hotna jagani tabiriba mayam bu ishorna bor pibo oisanu